KMU College of Arts ki campus manung aduda chanajaba marup ahum adu maya ihi higat achet awong sing adugi sitra kuptra yengduna nukna report ni nupi ahum mari maya higatuna noktuna chatkibaduda thongamna hare hare masak singsiga sitanga pibu maline khunok janok siga lena cheche lawbi udrabo haiduna noksili misum henbana hojiki maraktudagi ama khalo nang yam chanarani thongamibo thongam mamanaba ni dugi wahaiduda isau sauna chathoda no he koiruso sakta singduga turel kaibada chenabu uchi singdu ek maladana thongamgi uchi haiba wahaiduda mamanaba anidu hekta no khalai matang adudani college ki gate changlaklibi mahak aduda hek mityeng tarui misum henbadu kok tumlubagi kangphate haidana ningolgi ningdu yeina sangliba samlang adu thadokli ngaroi saban haibaduni I thangna ngauraba kuchu maithong yenglui thajana ikai jabini koitak tawbi mamai macha aduda pisum yenglui lirung tin mungam jabini konlak tawba pa saji mittabu ngamjabi laurap tawba mit ani tumlap tawba naton angangba under gulapna satkairakpagum phajaraba taba tabaraba piglap tawbi chimbal momon haipit noglakpada khazai nakal amada lairiba dimple duna hena magun haplari matang chadana malang mamasu nupi sigi phajabada saruk yabagum ningolgi maithongda tarakpa samlang adu malang bana humdokhi ngasaidagi nupi asidagi mitpham hongdriba nupa asigi thamoidi puktuna pukhragumle kainomtang jageba mamanaba ani sisu ngasaidagi misum henbana yengliba adomda yengduna lerambani aduba moigi hek mamangmaktada lepnaduna wa hairakpaduda thongamna hanekta naisili hai hai chet lawbidi sida leirene thongamgi wadu tahawbi nupi aduna kayaba zikido nangodana TV masak TV nupi du se hekta khumlai nangi simi ushidriro thongamna wa makhungi tawbaga nakandagi lena nupi singaduda onsilaga kay habigidabano nupi masu hangadabadi hangdana karimnana khumlai namana bro kaino asya haiduna thongamda makhut khudongi thilladuna lenda onsilaga doctor leningi manata khara pubiyo noi namana base isina yareba merina chalaslaw thongam sumana ngamda yade haigum hekta khumlai nana doctor hiramani gi hidak chabibaduro tanja asida tan ikai kaina ngasaidagi tuminna leramba misum henbadu nupi ani asigi oi thangmaromda tuminna leptuna leiribi aduda onsinduna hairai nangi mingharamo matang asida makhoina leiriba mafam adudagi tong oiramna mi amabu kaurai layol layol samagi ming kaurakpa domda mamai laithoi semem thoy ngasaidagi cheda call tawbani sumpai parakti haiduna leptuna leiribi mamanabi ani dada onsili chalaslaw haiduna mem thoina leiriba domda makoi ahum chatkirami nupada samagi yaton khasik una nokpa minok adu noktuna chatkribi aduda yengduna lehawi machinda su solawi pagum biramrasu pagum di phangori adong nungaibu monda amada tawduna leiriba nupa adugi lukham mapaduda hekta khupang sechilai mishum henbana as korino haiduna thongamda makhong yetune hekta kausili thongamna ayo na he nungaibra nangso lena misum henbada michiga thakta khachinduna hais nupa se wakhalam khanba malida thongamna aidine mitse nare he ayo as khongsi so nare ne nupi ni na machin khukan singduga misum henbana tapna hairai
ꯃꯥꯗꯤ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯗꯤ? ꯍꯦꯔꯥ, ꯀꯣꯏ ꯐꯥꯎ ꯀꯣꯏꯅꯗ꯭ꯔꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯗꯅ꯫ ꯂꯦꯟꯅ ꯑꯃꯨꯛ ꯊꯧꯉꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯥꯎꯑꯣ ꯅꯪꯗꯤ ꯆꯥꯎꯑꯣ, ꯆꯦ ꯂꯥꯎꯕꯤ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯕꯅꯤꯅ꯫ ꯍꯣ ꯆꯥꯛꯆꯗꯦ, ꯑꯩꯗꯤ ꯀꯩꯗꯧ ꯆꯥꯛꯄꯤꯗꯣꯔꯤꯕ? ꯃꯣꯏꯗꯣ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯂꯦꯟꯒ ꯊꯧꯉꯝꯒꯅ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ ꯃꯤꯁꯝ ꯍꯦꯟꯕꯒꯤ ꯋꯥꯍꯪꯗꯨꯗ꯫ ꯊꯤꯔꯨꯈꯤꯁꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯔꯦ, ꯑꯩ ꯀꯣꯟꯅ ꯇꯞꯅ ꯊꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯀ꯭ꯂꯥꯁ ꯆꯪꯉꯁꯤ, ꯄꯨꯡꯁꯤ ꯌꯥꯗ꯭ꯔꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯃꯦꯝꯊꯣꯏꯅ ꯇꯥꯛꯂꯝꯕ ꯔꯨꯝꯁꯤꯗ ꯆꯪꯗꯨꯅ ꯑꯍꯥꯡꯕ ꯕꯦꯟꯆ ꯑꯃꯗ ꯐꯝꯈ꯭ꯔꯦ꯫ ꯏꯁꯤꯅ, ꯑꯁ ꯅꯤꯅꯥ ꯍꯦꯛ ꯇꯥꯏꯗ, ꯁꯥꯒ ꯁꯥꯕꯅꯦ꯫ ꯃꯦꯔꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯗꯤꯅꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯦ, ꯍꯧꯖꯤꯛꯀꯤ ꯆꯨꯝ ꯃꯥꯟꯕ ꯅꯨꯄꯥꯗꯣ꯫ ꯂꯩꯌꯣꯜꯅ, ꯃꯆꯤꯟꯗꯤ ꯍꯥꯏꯐꯦꯠ ꯀꯜꯂꯦꯍꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ꯫ ꯑꯗꯣ ꯃꯁꯛꯇꯤ ꯂꯣꯏ ꯐꯖꯩ꯫ ꯂꯩꯌꯣꯜꯗ ꯃꯤꯡ ꯍꯪꯉꯛꯄ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯅꯩ ꯍꯥꯏꯕ, ꯃꯁꯛꯁꯨ ꯐꯖꯩ, ꯋꯥꯡꯊ꯭ꯔꯣꯛꯀ ꯋꯥꯡꯉꯗꯅ꯫ ꯑꯁ ꯑꯗꯨꯒ ꯃꯥꯏ ꯅꯥꯀꯟꯗ ꯂꯦꯞꯄ ꯋꯥ ꯍꯥꯏꯐꯦꯠ ꯉꯥꯡꯉꯝꯕꯗꯣ ꯑꯗꯨꯁꯨ ꯐꯖꯩ꯫ ꯃꯣꯏ ꯑꯍꯨꯝꯃꯛ ꯌꯥꯝ ꯐꯖꯩꯗ꯫ ꯃꯦꯔꯤꯅꯥꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯃꯁꯥꯒꯗꯣ ꯇꯧꯔꯒ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯣꯔꯦ ꯃꯁꯛꯁꯤꯡꯗꯨꯒ꯫ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯅꯨ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨꯗꯤ ꯎꯈ꯭ꯔꯕꯅꯤ꯫ ꯃꯦꯔꯤꯅꯥꯒꯤ ꯑꯀꯣꯟꯕ ꯋꯥꯍꯩꯗꯨ ꯈꯛ ꯇꯥꯍꯧꯗꯨꯅ ꯊꯧꯉꯝꯅ ꯃꯆꯤꯟ ꯍꯦꯛꯇ ꯈꯨꯝꯂꯛꯏ, ꯅꯁꯛꯇꯨꯒꯤ ꯏꯕꯦꯝꯃ ꯃꯤꯒꯥꯁꯨ ꯁꯤꯗꯔꯤꯅꯤꯅꯦ ꯍꯥ? ꯑꯦ ꯅꯪꯅ ꯊꯧ ꯌꯥꯝ ꯂꯩꯇꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ꯫ ꯑꯃꯨꯛ ꯀ꯭ꯂꯥꯁꯔꯨꯝ ꯑꯁꯤꯗ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯅ ꯏꯁꯤꯒ ꯂꯩꯌꯣꯜꯒꯅ ꯈꯥꯝꯗꯣꯛꯏ꯫ ꯃꯦꯔꯤ, ꯌꯥꯔꯦꯃꯤ ꯅꯪꯕꯣ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯊꯧꯉꯝꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯑꯍꯥꯡꯕ ꯕꯦꯟꯆ ꯑꯃꯗ ꯐꯝꯍꯜꯂꯛꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ, ꯅꯪꯁꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯈꯤꯇ ꯂꯦꯝꯃꯨ ꯀꯩꯗꯧꯔꯒꯦ? ꯁꯛꯇꯥꯁꯤ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ꯫ ꯂꯦꯟꯅ, ꯅꯪꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄ ꯃꯥꯜꯂꯤꯗ꯫ ꯕꯦꯒꯁꯤꯗ ꯄꯣꯛ ꯍꯦꯛ ꯊꯣꯝꯃꯛꯀꯅꯤ꯫ ꯍꯦꯂꯟ, ꯅꯪ ꯏꯕꯣꯛꯀ ꯅꯪ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯅꯪ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯀ꯭ꯂꯥꯁꯇ ꯑꯣꯖꯥ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯑꯣꯖꯥ ꯆꯪꯂꯛꯄꯗꯨꯗ ꯂꯦꯞꯈꯠꯇꯨꯅ ꯋꯤꯁ ꯇꯧꯔꯝꯃꯤ꯫ ꯐꯝꯃꯨ, ꯑꯗꯨ ꯅꯣꯏꯕꯨ ꯀꯣꯂꯦꯖ ꯀꯥꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯁꯥꯇ꯭ꯔ ꯈꯔꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯟꯇ꯭ꯔꯣ ꯃꯆꯥ ꯑꯃ ꯇꯧꯔꯛꯀꯦꯀꯣ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯆꯤꯡꯉꯦꯜ ꯃꯩꯁꯅꯥꯝ, ꯑꯩꯅ ꯄꯣꯏꯇ꯭ꯔꯤ ꯁꯦꯛꯁꯟꯒꯤ ꯇꯥꯛꯀꯗꯣꯏꯅꯤ꯫ ꯉꯁꯤꯗꯤ ꯑꯍꯥꯟꯕꯅꯤꯅ ꯀ꯭ꯂꯥꯁ ꯇꯧꯒꯨꯝꯁꯤ꯫ ꯑꯣꯖꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯣꯏꯗ, ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯍꯥꯏꯕꯁꯦ ꯂꯥꯡꯅꯤꯡꯕ ꯉꯥꯎꯅꯤꯡꯕ ꯃꯇꯝꯅꯤ꯫ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯅꯣꯏꯒꯤ ꯅꯐꯝꯗ ꯅꯛꯁꯤꯟꯕ ꯍꯦꯜꯂꯛꯄ ꯇꯟꯖꯥꯅꯤ꯫ ꯏꯟꯈꯠꯂꯛꯄ ꯍꯥꯏꯕꯁꯦ ꯂꯥꯡꯍꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯤꯃꯤꯠ ꯑꯃꯗꯤ ꯊꯝꯒꯗꯕꯅꯤ꯫ ꯅꯣꯏ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯀꯥꯔꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯇ ꯂꯩꯊꯣꯛꯄ ꯇꯧꯒꯅꯨ꯫ ꯅꯣꯏꯅ 10, 12ꯇ ꯍꯣꯠꯅꯈꯤꯕ ꯄꯥꯈꯤꯕꯁꯤꯡꯗꯣ ꯃꯗꯨꯗꯒꯤ ꯇꯥꯗꯅ ꯄꯥꯒꯗꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯂꯥꯏꯊꯣꯛꯑꯣꯏꯗꯕꯅꯤ, ꯃꯇꯝ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯊꯧ ꯌꯥꯝ ꯇꯥꯏ꯫ ꯐꯔꯦ ꯑꯉꯥꯡꯁꯥ, ꯅꯣꯏ ꯂꯣꯏꯅꯃꯛ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯔꯛꯑꯣ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯕꯣꯔ ꯄꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯗꯨꯅ ꯑꯦꯗꯚꯥꯏꯁ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯁꯨ ꯑꯣꯖꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ, ꯍꯌꯦꯡꯗꯒꯤ ꯄꯔꯥ ꯂꯧꯊꯕ ꯍꯧꯁꯤ꯫ ꯀꯣꯂꯦꯖꯁꯨ ꯆꯥꯡ ꯅꯥꯏꯅ ꯀꯥꯅꯕ ꯍꯣꯠꯅꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯣꯖꯥ ꯑꯗꯨꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯣꯖꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯁꯨ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯛꯅꯈꯤꯔꯝꯃꯤ꯫ ꯊꯧꯉꯝꯁꯨ ꯃꯦꯔꯤꯅꯥ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯗꯣꯝꯗ ꯃꯃꯤꯠ ꯀꯥꯇꯨ ꯈꯥꯅ ꯃꯦꯔꯤꯅꯥꯗ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯃꯦꯔꯤꯅꯥꯅꯗꯤ ꯎꯍꯧꯕ ꯅꯠꯇꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕ ꯇꯧꯗꯦ꯫ ꯐꯝꯗꯨꯅ ꯂꯩꯌꯣꯜꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯂꯩ꯫ ꯂꯩꯌꯣꯜꯁꯨ ꯅꯣꯠꯕꯨꯛ ꯇꯥꯔꯦ ꯍꯥꯏꯗꯅ ꯂꯧꯈꯠꯄꯅꯤ꯫ ꯅꯣꯠꯕꯨꯛꯇꯨ ꯂꯧꯈꯠꯂꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯍꯦꯛ ꯃꯤꯠꯆꯥꯅꯩ꯫ ꯑꯅꯤꯗꯨ ꯀꯨꯏꯐꯥꯠꯇꯦ ꯂꯩꯌꯣꯜꯅ ꯃꯤꯠꯌꯦꯡꯗꯨ ꯊꯩꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗꯅꯤ ꯊꯧꯉꯝꯅ ꯆꯪꯂꯛꯇꯨꯅ ꯃꯤꯁꯨꯝ ꯍꯦꯟꯕꯕꯨ ꯀꯧꯈꯤꯕ꯫ ꯃꯤꯁꯨꯝ ꯍꯦꯟꯕ, ꯀꯩꯗꯧꯔꯒꯦ ꯅꯪ?
ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯒ ꯏꯟꯅꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯃꯁꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯒ ꯐꯝꯗꯅ ꯂꯩꯔꯝꯃꯤꯅꯤ ꯂꯥꯎꯍꯦ ꯐꯖꯕ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯍꯥꯏꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯌꯣꯜꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕ ꯌꯦꯛꯊꯣꯛꯈꯤꯕꯒ 이수 수gat라가 마친다 소리. 미숨 헨바 카이나. 누파 아홈도 콜레지다기 할락라두나 통감호이다 락람미. 통감호이 수망다 가리싱아도 터질락두나 감라리. 수망다 펌두나 둑사리비 통감비 마차누피두나 렌나. 타자 둑사리로. 카이나다 달렌 둑사리시 우나 둑사리라예. 렌나. 아도낭이세 얌얌이네. 너기 타나브로? ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯒ ꯌꯣꯟꯅꯕꯁꯨ ꯑꯗꯨ ꯏꯃꯥ ꯍꯣꯏꯗꯤ ꯎꯗꯦꯅ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯈꯤ ꯑꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯥꯖꯒꯤ ꯗꯨꯛꯁꯦ ꯂꯩꯕ ꯇꯥꯔꯦ ꯂꯦꯟꯅ ꯑꯩꯁꯨ ꯂꯩꯗꯣꯏꯅꯤꯀꯣ ꯏꯁ ꯑꯁꯦꯡꯒꯤ ꯂꯩꯗꯣꯏꯔꯅꯦ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯂꯦꯟꯒꯅ ꯂꯩꯗꯣꯏꯅꯤ ꯆꯥꯛꯁꯪꯗꯒꯤ ꯊꯧꯉꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅꯦ ꯀꯧꯕ ꯆꯠꯈꯤꯕ ꯃꯤꯁꯨ ꯆꯪꯉꯛꯇꯦ ꯑꯩ ꯍꯧꯔꯦꯀꯣ ꯆꯥꯕ ꯊꯥꯖꯅ ꯗꯗꯥꯅꯦ ꯆꯥ ꯍꯥꯟꯅ ꯆꯥꯔꯨꯔꯣ ꯆꯠꯂꯝꯗꯥꯏꯗ ꯄꯤꯔꯒꯦ ꯑꯗꯣ ꯀꯌꯥꯒꯤ ꯌꯣꯝꯗꯣꯏꯅꯣ ꯂꯦꯟꯅ ꯅꯪꯅ ꯁꯥꯕ ꯂꯣꯏꯕꯈꯩ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯂꯦꯟꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯊꯥꯖꯗꯁꯨ ꯍꯥꯏꯔꯝꯃꯤ ꯊꯥꯖ ꯈꯔ ꯑꯗꯨꯝ ꯌꯣꯝꯃꯝꯃꯨꯀꯣ ꯑꯅꯤꯗꯨ ꯆꯥꯛꯁꯪ ꯌꯧꯔꯛꯄꯗ ꯊꯧꯉꯝꯗꯤ ꯆꯥꯕꯕꯨ ꯍꯧꯔꯝꯃꯤ ꯂꯦꯟꯅ ꯊꯤꯕꯣꯡ ꯖꯥꯎꯁꯤꯗꯤꯕ ꯆꯥꯛꯁꯦ ꯃꯥꯡꯗ ꯊꯝꯃꯒ ꯌꯦꯡ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯆꯥꯕ ꯍꯧꯔꯦ ꯂꯦꯟꯒ ꯃꯤꯁꯨꯝ ꯍꯦꯟꯕꯒꯗꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯨꯝꯄꯪ ꯃꯆꯥꯗꯨꯗ ꯏꯁꯤꯡ ꯈꯔ ꯍꯩꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯏ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯄꯨꯈꯝ ꯑꯃꯠꯇꯗ ꯃꯨꯟꯅꯗꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯧꯉꯝꯅ ꯑꯩ ꯍꯧꯒꯠꯂꯝꯃꯦꯍꯦ ꯅꯣꯏ ꯂꯣꯏꯁꯤꯜꯍꯧꯔꯣ ꯀꯣꯟꯒꯥꯗꯣ ꯐꯖꯅ ꯐꯦꯡꯗꯣꯛꯑꯝꯃꯨ ꯍꯥꯏꯗꯨꯅ ꯊꯧꯉꯝ ꯊꯣꯛꯈꯤꯔꯝꯃꯤ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯂꯦꯟꯗ ꯃꯤꯆꯤꯅ ꯌꯦꯡꯂꯒ ꯀꯣꯟꯁꯦ ꯊꯥꯖꯅ ꯐꯦꯡꯗꯣꯏꯔꯝꯅꯤ ꯊꯥꯖꯗꯨꯕꯨ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯂꯦꯟꯅ ꯑꯣ ꯑꯩꯅ ꯐꯦꯡꯍꯧꯗꯣꯔꯕ ꯃꯣꯡꯃꯣꯟꯒ ꯑꯃꯨꯛ ꯅꯣꯛꯑꯒ ꯍꯣꯏꯗ ꯃꯁꯨꯡ ꯂꯥꯡꯒꯤꯅꯤ ꯂꯦꯟꯁꯨ ꯀꯣꯟ ꯐꯦꯡꯕꯗ ꯂꯣꯏꯔꯗꯨꯅ ꯊꯧꯉꯝꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯁꯣꯏ ꯌꯨꯝꯃꯛꯀꯤ ꯄꯥꯡꯉꯁꯤ ꯏꯃꯥꯅ ꯉꯁꯥꯏ ꯊꯕꯛ ꯑꯃ ꯆꯠꯁꯦ ꯍꯥꯏꯍꯧꯕꯅꯤ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯤ ꯆꯠꯂꯁꯤ ꯊꯧꯉꯝꯅ ꯅꯣꯏ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯣꯀꯣ ꯑꯩ ꯉꯥꯛꯇ ꯇꯨꯝꯍꯧꯒꯦ ꯍꯣꯏ ꯇꯨꯝꯍꯧꯔꯣ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯑꯣꯀꯦ ꯕꯥꯏ ꯁꯤꯌꯨ ꯇꯨꯝꯃꯨꯔꯣ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯗꯨꯅ ꯁꯨꯃꯥꯡꯗ ꯙꯨꯛ ꯁꯥꯗꯨꯅ ꯂꯩꯔꯤꯕꯤ ꯊꯥꯖꯗ ꯂꯦꯟꯅ ꯊꯥꯖ ꯑꯩꯈꯣꯏ ꯙꯨꯛ ꯄꯤꯔꯣ ꯊꯥꯖ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯅꯥꯀꯟꯗ ꯌꯣꯝꯗꯨꯅ ꯂꯩꯔꯤꯕ ꯙꯨꯛꯇꯨꯗ ꯊꯤꯟꯗꯨꯅ ꯑꯃꯃꯝ ꯂꯧꯔꯣ ꯂꯨꯄꯥ ꯆꯥꯝꯃꯒꯤ ꯃꯌꯣꯝꯅꯤ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯥꯒꯤ ꯄꯔꯁꯇꯒꯤ ꯂꯨꯄꯥ 500 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯥꯖꯗ ꯄꯤꯔꯛꯏ ꯁꯤꯗꯒꯤ ꯂꯧꯔꯁꯦ ꯄꯩꯁꯥ ꯆꯣꯏꯕ ꯂꯧꯊꯣꯛꯈꯤꯒꯦ ꯗꯥ ꯃꯤꯁꯨꯝ ꯍꯦꯟꯕ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯌꯥꯔꯅꯤ ꯑꯔꯦꯝꯕꯗꯣ ꯅꯪ ꯑꯗꯨꯝ ꯂꯧꯖꯔꯣ ꯊꯥꯖꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯂꯦꯟꯁꯨ 500 ꯆꯞꯄꯤ ꯑꯃ ꯄꯤꯁꯜꯂꯛꯇꯨꯅ ꯊꯥꯖꯗ ꯁꯤꯅꯅꯦ ꯅꯪꯒꯤ ꯕꯣꯏ ꯀꯣꯂꯣꯝ ꯂꯩꯅꯕ ꯊꯥꯖ ꯏꯉꯛꯉꯛꯅ ꯌꯥꯔꯅꯤ ꯗꯥꯂꯦꯟ ꯂꯧꯔꯣꯅꯦ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ ꯍꯥꯏꯔꯝꯂꯒ ꯂꯦꯟꯗꯨ ꯊꯥꯖꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯝꯂꯒ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯈꯤꯔꯝꯃꯤ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯊꯥꯖꯗ ꯆꯠꯂꯦꯀꯣ ꯊꯥꯖ ꯁꯣꯝꯗ ꯂꯦꯟ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯑꯅꯟꯅ ꯅꯪꯕꯨ ꯅꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯅꯤ ꯍꯥꯏꯗꯥꯏ ꯔꯤꯇꯥꯅ ꯅꯆꯥꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅꯤ ꯑꯩꯅ ꯊꯤꯜꯂꯣꯔꯣ ꯍꯣ ꯑꯩꯁꯨꯅꯦ ꯃꯣꯏ ꯕꯕꯥꯗ ꯊꯤꯜꯍꯟꯅꯤꯡꯉꯤꯅꯤ ꯑꯗ ꯁꯨꯅꯤꯇꯥꯅ ꯏꯆꯥ ꯃꯁꯛ ꯈꯪꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗ ꯏꯕꯨꯡꯉꯣꯒ ꯆꯠꯀꯦ ꯇꯧꯕ ꯑꯅꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯉꯗꯨꯅ ꯃꯃꯥ ꯅꯪꯁꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯍꯦꯛ ꯅꯥꯏꯗꯦ ꯅꯥꯆꯣꯝꯗꯨꯅ ꯃꯔꯣꯜ ꯑꯃ ꯊꯃꯣꯏꯒꯥꯁꯤ ꯍꯨꯈ꯭ꯔꯦꯕꯨ ꯏꯃꯥ ꯏꯄꯦꯝꯃ ꯆꯠꯊꯣꯛꯎꯗ ꯃꯈꯣꯏ ꯕꯕꯥ ꯅꯆꯥ ꯄꯥꯈꯪ ꯐꯥꯔꯀꯥꯟꯁꯤꯗ ꯏꯔꯥꯡꯒ ꯇꯧꯁꯤꯜꯂꯛꯀꯅꯨ ꯍꯩ
ꯍꯅꯨꯗ꯭ꯔꯤꯀꯣ ꯅꯪꯅ ꯍꯦꯛ ꯅꯝꯗꯅ ꯑꯩꯁꯦ ꯍꯅꯨꯍꯟꯗꯧꯔꯤ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯃꯈꯣꯏ ꯕꯕꯥ ꯂꯣꯏꯁꯟꯕꯤꯔꯣ ꯆꯠꯂꯣ ꯕꯕꯥꯅ ꯑꯣꯏꯅ ꯊꯤꯟꯕꯤꯔꯣ ꯑꯣꯏꯔꯔꯣꯏ ꯅꯆꯥꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗ ꯔꯤꯇꯥꯅ ꯍꯩꯃꯥ ꯂꯥꯛꯑ ꯃꯥꯜꯂꯤꯅꯦ ꯂꯦꯟꯁꯨ ꯃꯣꯟꯗꯥ ꯑꯃꯗ ꯏꯃꯨꯡꯂꯣꯝꯗ ꯏꯁꯩ ꯉꯪꯉꯗꯨꯅ ꯆꯪꯉꯛꯏ ꯑꯩꯗꯤ ꯊꯃꯣꯏ ꯄꯤꯈꯔꯦ ꯀꯅꯥꯗ ꯊꯃꯣꯏ ꯄꯤꯊꯣꯛꯈ꯭ꯔꯒꯦꯅꯦ ꯏꯆꯥꯕꯣ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕꯁꯤꯗ ꯇꯥꯖꯈ꯭ꯔꯄꯣꯠꯅꯤꯗ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯗꯨꯛꯇꯨꯅ ꯀꯥꯏꯗꯩꯅꯣ ꯑꯩꯅ ꯂꯩꯔꯛꯄꯅꯦ ꯅꯃꯧꯅ ꯅꯠꯇꯦ ꯊꯧꯉꯝꯒꯤ ꯃꯆꯟꯅꯨꯄꯤꯗꯩꯅꯦ ꯍꯥꯏꯕ ꯑꯣ ꯐꯔꯦ ꯏꯃꯥ ꯊꯝꯖꯤꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠꯇꯒꯤ ꯗꯨꯛꯇꯨ ꯂꯧꯔꯗꯨꯅ ꯊꯝꯕ ꯆꯪꯈꯤꯔꯝꯃꯤ ꯂꯦꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯅꯣꯃ ꯆꯠꯁꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯒꯦ ꯇꯧꯏ ꯔꯤꯇꯨ ꯊꯣꯛꯂꯛꯇꯨꯅ ꯌꯥꯔꯦ ꯅꯄꯥꯒ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯗꯨꯒ ꯀꯩꯗꯧꯕꯩ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯠꯁꯦ ꯍꯥꯏꯔꯛꯏꯕ ꯍꯣ ꯑꯩꯗꯤ ꯅꯪ ꯂꯥꯛꯈꯤꯔꯣꯏꯗꯕ ꯃꯥꯟꯗꯅꯅꯦ ꯅꯄꯥꯗ ꯃꯥꯒ ꯆꯠꯂꯁꯦꯅ ꯍꯥꯏꯔꯕ ꯂꯦꯟ ꯇꯞꯅ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯃꯤ ꯌꯦꯡꯅꯤꯡ ꯌꯦꯡꯕꯁꯨ ꯐꯪꯉꯛꯇ꯭ꯔꯤ ꯀꯨꯏꯅ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯃꯨꯔꯨꯝ ꯀꯩꯁꯨ ꯅꯠꯇꯦ ꯇꯟꯖꯥꯗꯨꯗ ꯑꯅꯟꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯑꯝꯃꯤꯗꯅ ꯍꯣꯏ ꯄꯥꯕꯨꯡ ꯃꯈꯣꯏ ꯕꯕꯥ ꯑꯩ ꯐꯤꯁꯦ ꯑꯝꯇ ꯁꯤꯜꯂꯛꯈꯤꯒꯦ ꯊꯣꯛꯄꯤꯔꯝꯃꯣ ꯍꯣꯏ ꯊꯨꯅ ꯊꯣꯛꯂꯛꯎꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯅꯟꯁꯨ ꯊꯣꯛꯈꯤ ꯂꯦꯟꯅ ꯕꯦꯔꯥꯒꯤ ꯃꯇꯩ ꯃꯅꯥꯎꯅꯤ ꯏ ꯌꯥꯝ ꯀꯥꯏꯗ ꯑꯩ ꯍꯥꯏꯅ ꯏꯁꯇꯦꯌꯔ ꯇꯝꯅ ꯀꯥꯈꯠꯇꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯤꯁꯨꯝ ꯍꯦꯟꯕꯗꯨ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯛꯇꯣꯛꯇꯨꯅ ꯊꯝꯂꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ꯭ꯔꯥ ꯄꯥꯗꯕꯤ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯨꯃꯤꯟ ꯅꯣꯐꯦꯠ ꯀꯥꯁꯨ ꯇꯧꯔꯤ ꯄꯣꯠꯅꯤ ꯃꯁꯤꯒꯤ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨꯃꯨꯛ ꯎꯞꯁꯤꯜꯂꯗꯨꯅ ꯇꯨꯃꯤꯟ ꯅꯣꯛꯂꯤ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯜꯂꯗꯨꯅ ꯂꯦꯞꯇꯨꯅ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯤ ꯏꯪꯉꯦꯂꯩ ꯑꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯊꯣꯏꯕ ꯀꯩꯗꯧꯔꯦ ꯉꯁꯥꯏꯗꯩ ꯇꯨꯃꯤꯟ ꯅꯣꯐꯦꯠꯀ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯃꯃꯥꯡꯗꯨꯗ ꯇꯧꯔ ꯂꯩꯔꯤꯗꯨꯕꯣ ꯃꯤꯁꯨꯝ ꯍꯦꯟꯕꯗꯨ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯅꯣꯛꯂꯝꯕꯒ ꯄꯨꯡꯆꯥꯏ 이칸 ꯈꯪꯅ ꯍꯥꯏꯔꯛꯏ ꯀꯩꯝ ꯇꯧꯗꯦꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯅꯤ ꯁꯨꯝ ꯍꯣ ꯈꯪꯉꯤ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯈꯥꯗ ꯀꯨꯝꯊꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯌꯣꯜꯗꯨ ꯃꯕꯣꯛ ꯔꯥꯁꯤꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯔꯥꯁꯤꯅ ꯁꯅꯥ ꯀꯣꯂꯦꯖ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯈꯔꯗꯤ ꯋꯥꯏꯌꯦ ꯏꯁꯥꯁꯦ ꯋꯥꯗꯅꯕ ꯀꯔꯤꯅꯣ ꯌꯥꯝ ꯆꯥꯁꯜꯂꯣꯏꯁꯨ ꯁꯤꯗꯤ ꯍꯣꯏ ꯑꯕꯣ ꯔꯥꯁꯤꯅ ꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯜꯂꯤ ꯆꯥꯎꯕꯤꯌꯥ ꯁꯅꯥꯒꯤ ꯆꯥꯛ ꯈꯔ ꯍꯥꯞꯄꯤꯌꯨꯗꯅ ꯆꯥꯎꯕꯤꯅ ꯆꯥꯛ ꯍꯥꯞꯀꯦ ꯇꯧꯔꯤꯉꯩ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟꯗꯨꯗ ꯀꯅꯥꯅꯣ ꯌꯦꯡꯉꯤ ꯀꯅꯥꯅꯣꯅꯦ ꯐꯣꯟ ꯇꯧꯔꯛꯏꯗꯨꯕꯣ ꯌꯦꯡꯉꯣ ꯑꯃꯨꯛꯇ ꯃꯣꯏ ꯀꯀꯥꯅꯤ ꯃꯥꯁꯤ ꯄꯥꯏꯈꯠꯂꯣ ꯆꯥꯎꯕꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯗꯨꯅ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯔꯝꯃꯤ ꯑꯁꯣꯝꯗꯒꯤ ꯇꯣꯝꯕꯅ ꯇꯥꯕ꯭ꯔꯥ ꯆꯥꯎꯕꯤꯌꯥ ꯑꯆꯧꯕꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦꯅꯦ ꯔꯥꯁꯤ ꯑꯃꯗꯤ ꯂꯩꯌꯣꯜ ꯏꯄꯥ ꯄꯥꯈꯠꯅ ꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯜꯂꯤ ꯔꯥꯁꯤꯅ ꯍꯥ ꯑꯆꯧꯕꯕꯣ ꯃꯁꯨ ꯅꯨꯄꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯇꯥꯕꯗ ꯃꯕꯣꯛ ꯔꯥꯁꯤ ꯏꯄꯥ ꯄꯥꯈꯠꯆꯩ ꯆꯥꯎꯕꯤꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯃꯥꯅ ꯂꯧꯏ ꯍꯥꯏ ꯇꯣꯝꯕ ꯏꯁꯨ ꯑꯆꯧꯕ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥꯁꯤꯌꯥ ꯀꯩꯁꯨ ꯊꯣꯏꯅ ꯇꯧꯕ ꯅꯠꯇꯦ ꯃꯁꯥ ꯈꯔ ꯁꯣꯟꯕꯒꯤ ꯋꯥꯟꯊꯔꯛꯄꯅꯤ ꯗꯣꯛꯇꯔꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯂꯥꯛꯎꯔꯣ ꯑꯗꯨꯗ ꯏꯃꯥꯁꯤꯌꯥ ꯑꯝꯇ ꯄꯥꯈꯠꯀꯤꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯇꯦꯟꯁꯟ ꯈꯔ ꯂꯩꯕꯒꯤꯅꯤ ꯄꯣꯊꯥꯕ ꯈꯔ ꯋꯥꯠꯂ ꯃꯥꯜꯂꯦ ꯍꯟꯗꯛꯁꯦ ꯑꯗꯨꯒꯤꯅꯤ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕ꯭ꯔꯣ ꯅꯪꯕꯨ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ꯭ꯔꯥꯅꯦ ꯒ꯭ꯌꯥꯟ ꯂꯥꯎꯔꯤ ꯃꯥꯁꯤ ꯑꯩ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯛꯏꯅꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ ꯃꯥꯁꯤ ꯊꯝꯃꯣ ꯐꯣꯟ ꯊꯝꯈꯤꯕꯒ ꯃꯁꯨ ꯅꯨꯄꯤꯗ ꯁꯅꯥ ꯆꯥꯛꯇꯨ ꯆꯥꯊꯣꯛꯑꯣ ꯕꯣꯕꯣꯛꯇꯤ ꯑꯣꯛꯂꯤ ꯑꯩꯁꯨ ꯑꯦꯗ ꯕꯣꯕꯣꯛ ꯑꯩ ꯀꯥꯗ ꯄꯣꯊꯥꯔꯨꯔꯒꯦ
ꯍꯧꯒꯠꯇꯨꯅ ꯕꯦꯁꯤꯟꯗ ꯃꯈꯨꯠ ꯍꯥꯝꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯔꯥꯁꯤꯅ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯏꯃꯨꯡꯁꯤꯗ ꯁꯥ ꯃꯩ ꯄꯥꯡꯗꯦ꯫ ꯃꯥꯁꯤꯌꯥ, ꯀꯨꯊꯤ ꯌꯦꯡꯊꯣꯛꯁꯤꯔꯥ? ꯁꯅꯥꯅ ꯃꯔꯣꯜ ꯑꯃ ꯆꯤꯐꯦꯠ ꯅꯥꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗꯅꯦ ꯅꯪꯒ ꯑꯩꯒ ꯆꯠꯂꯨꯔꯁꯤ꯫ ꯍꯣꯏ ꯃꯥꯁꯤ꯫ ꯂꯩꯌꯣꯜ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯕꯨꯡ ꯄꯨꯔꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯇꯥꯕꯗ ꯃꯁꯥꯗꯣ ꯄꯥꯈꯠꯈ꯭ꯔꯕꯅꯤ꯫ ꯀꯩꯁꯨ ꯊꯣꯏꯅ ꯇꯧꯗꯦ ꯍꯥꯏꯔꯛꯄꯗꯨꯅ ꯃꯁꯥꯗꯣ ꯅꯦꯅꯥ ꯈꯔ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯐꯃꯨꯡ ꯅꯥꯀꯟꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯅꯝꯈꯤꯕ ꯃꯃꯥ ꯃꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯌꯥꯎꯕ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯗꯨ ꯂꯧꯗꯨꯅ ꯇꯞꯅ ꯅꯥꯜꯂꯤ꯫ ꯂꯩꯌꯣꯜ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ, ꯃꯃꯥ, ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯌꯥꯝꯕꯨꯡꯅ ꯉꯥꯎꯆꯠꯅꯔꯤꯕꯁꯦ ꯇꯧꯔꯝꯂꯣꯏꯀꯣ ꯃꯃꯥ? ꯅꯪ ꯍꯜꯂꯛꯑꯣꯕ ꯃꯃꯥ꯫ ꯐꯣꯇꯣꯗꯣ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯕ ꯃꯕꯣꯛꯇꯨ ꯊꯣꯡꯖꯤꯟꯄꯥꯟꯗꯒꯤ ꯃꯁꯨꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯗ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛꯁꯤꯡ ꯀꯥꯏꯗꯅ ꯇꯧꯅꯔꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏꯒꯤ ꯆꯥꯛ ꯀꯟꯅ ꯆꯥꯔꯤ꯫ ꯏꯉꯦ ꯂꯩꯅ, ꯊꯣꯏꯕ, ꯀꯣꯂꯦꯖꯇꯨꯕꯨ ꯀꯃꯥꯏ ꯇꯧꯒꯦ? ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯏꯃꯥ꯫ ꯀꯣꯂꯦꯖ ꯀꯥꯔꯦꯗꯅꯅꯦ ꯂꯥꯏꯊꯣꯛꯀꯅꯨꯀꯣ꯫ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯍꯥꯏꯒꯦ꯫ ꯊꯣꯏꯕ, ꯈꯪꯗꯕ ꯃꯇꯥꯡ ꯌꯥꯎꯔꯛꯄꯗꯅꯦ ꯑꯣꯖꯥꯗ ꯍꯪꯕ ꯍꯪꯒꯣꯏꯒꯅꯨ꯫ ꯂꯥꯏꯔꯤꯛꯁꯨꯅꯦ ꯆꯥꯡ ナꯏꯅ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ꯫ ꯁꯥꯇ꯭ꯔ ꯈꯔꯗꯤ ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯗꯪ ꯃꯔꯨ ꯑꯣꯏ꯫ 12 ꯂꯥꯟꯊꯣꯛꯑꯕꯗꯤ ꯌꯥꯔꯦ꯫ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗ ꯂꯥꯏꯊꯣꯛꯄ ꯈꯔ ꯌꯥꯎꯔꯤꯕꯁꯦ ꯏꯃꯥ ꯄꯥꯝꯗꯦ꯫ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯁꯨ ꯀ꯭ꯂꯥꯁ 12 ꯂꯣꯏꯈ꯭ꯔꯕꯗꯤ ꯃꯆꯥꯕꯨ ꯌꯦꯡꯁꯤꯟꯕ ꯋꯥꯠꯄꯒꯤ ꯃꯃꯤ ꯈꯔ ꯎꯔꯛꯄꯁꯦ ꯏꯃꯥꯗꯤ ꯌꯥꯅꯤꯡꯗꯦꯀꯣ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯃꯍꯥꯛꯅꯁꯨ ꯀꯤꯅ ꯆꯠꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯥꯗꯗꯤ ꯃꯥꯒꯤ ꯋꯥꯔꯤꯁꯨ ꯀꯣꯏꯗꯅ ꯇꯝꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯃꯔꯨꯞꯀꯨꯝꯅ ꯂꯣꯏꯅꯩ꯫ ꯊꯣꯏꯕ, ꯀꯔꯤ ꯍꯥꯄꯛꯈꯣ ꯍꯥꯏꯕꯅꯣ? ꯌꯥꯔꯅꯤ ꯃꯥ, ꯁꯤꯅ ꯑꯣꯛꯂꯦ꯫ ꯂꯦꯟꯒ ꯊꯧꯉꯝꯒꯁꯨ ꯏꯀꯣꯏ ꯀꯣꯏꯗꯅ ꯃꯌꯨꯝꯒꯨꯝꯅ ꯆꯥꯛꯈꯨꯝꯗꯨꯗ ꯒ꯭ꯔꯨꯡ ꯍꯦꯛꯇ ꯆꯪꯉꯛꯏ꯫ ꯊꯧꯉꯝꯅ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯧꯕꯒꯥꯁꯦ ꯀꯅꯥꯝ ꯇꯥꯗꯦ꯫ ꯄꯣꯠ ꯑꯃ ꯍꯨꯔꯥꯟꯈ꯭ꯔꯒꯦ꯫ ꯏꯉꯦꯂꯩ ꯅꯣꯛꯂꯒ, ꯏꯆꯥꯅꯤꯁꯨ ꯂꯥꯛꯑꯦꯗꯅ, ꯆꯥꯛꯀ ꯆꯥꯔꯛꯑꯕ꯭ꯔꯣ ꯅꯣꯏꯕꯣ? ꯏꯃꯥ ꯆꯥꯛ ꯁꯦꯝꯕꯤꯒꯦ ꯏꯆꯥ ꯑꯅꯤꯒꯤ꯫ ꯆꯥꯔꯛꯑꯦ ꯏꯃꯥ꯫ ꯆꯥꯔꯛꯑꯁꯨ ꯏꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯕ ꯑꯣꯏꯅ ꯈꯔ ꯆꯥꯁꯤꯁꯦ꯫ ꯄꯤꯖꯔꯨꯅꯨꯗ ꯏꯃꯥ, ꯃꯌꯨꯝꯗ ꯆꯥꯔꯛꯑꯦ ꯍꯥꯏꯁꯤꯗꯤ꯫ ꯍꯣ, ꯆꯥꯖꯅꯤꯡꯗꯦ ꯏꯕꯨꯡꯉꯣ ꯑꯔꯤꯄꯥ, ꯌꯨꯝꯗꯩ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯖꯔꯛꯑꯕꯗꯣ꯫ ꯂꯦꯟꯅ ꯑꯃꯨꯛ, ꯌꯥꯔꯅꯤ ꯏꯃꯥ, ꯆꯥ ꯑꯅꯤꯔ ꯍꯥꯟꯅ ꯆꯥꯁꯤꯟꯕꯗꯤ ꯍꯣꯔꯦꯟ ꯃꯨꯟꯗꯔꯛꯑꯅꯤ꯫ ꯁꯦꯡꯉꯕ꯭ꯔꯣ ꯅꯣꯏ ꯑꯅꯤꯕꯣ? ꯑꯩꯈꯣꯏ ꯑꯃꯁꯤꯅ ꯍꯥꯏꯕꯗꯒꯤ ꯆꯥꯔꯣꯏ ꯍꯥꯏꯔꯤꯔꯣ? ꯑꯁꯤ ꯀꯣꯛꯆꯥꯛꯁꯤꯅ ꯍꯥꯏꯕꯗꯨꯒꯤ ꯅꯠꯇꯦꯗ, ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯦꯅ ꯇꯧꯅꯤ ꯃꯥ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯆꯥꯕ ꯂꯣꯏꯗꯨꯅ ꯆꯒꯨꯝ ꯁꯦꯡꯉꯤ꯫ ꯊꯣꯏꯕ, ꯌꯥꯔꯦ, ꯅꯈꯨꯠ ꯍꯥꯝꯗꯣꯛꯑꯣ, ꯅꯃꯥꯟꯅꯕꯁꯨ ꯉꯥꯏ ꯂꯩꯔꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯈꯨꯠ ꯍꯥꯝꯗꯣꯛꯏ꯫ ꯃꯥ, ꯃꯅꯝ ꯅꯝꯃꯣꯁꯦ꯫ ꯂꯦꯟꯒ ꯊꯧꯉꯝꯒꯅ, ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ꯫ ꯍꯣꯏ, ꯒꯥꯔꯤ ꯀꯥꯇꯣ ꯅꯤꯡꯊꯤꯅ ꯊꯧꯀꯣ꯫ ꯃꯤꯁꯨꯝ ꯍꯦꯟꯕ, ꯂꯦꯟ, ꯊꯧꯉꯝ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨ ꯃꯁꯥꯒꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯀꯣꯂꯦꯖ ꯃꯥꯏꯀꯩ ꯇꯝꯈ꯭ꯔꯦ꯫